ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯔꯥꯁꯇ꯭ꯔꯍꯤꯠ ꯁꯔꯕꯣꯄꯔꯤ ꯁꯪꯒꯊꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯎꯍꯟ ꯒꯤꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯕ꯭ꯂꯣꯛ A ꯑꯃꯁꯨꯡ Bꯗ ꯂꯩꯔꯤꯕ IDP ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯪꯒꯊꯟ ꯑꯁꯤꯒꯤ ꯆꯤꯐ ꯄꯦꯇ꯭ꯔꯣꯟ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ K.H. ꯚꯛꯇꯀꯨꯃꯥꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯎꯍꯟ ꯒꯤꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯁꯪꯒꯊꯟ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯁꯪꯒꯊꯟ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯐꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥ-ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯁꯪꯒꯊꯟ ꯑꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ताना फोंदोखी। अभी यहाँ 2 महीने से प्रेसिडेंशियल रूल लगा हुआ और शांति की और कहीं ना कहीं मणिपुर को लेके जाया जा रहा है। तो हमारा सरकार से ये डिमांड है अपने संगठन के माध्यम से, तो हमारे जो परिवार हैं, हमारी माताएं हैं, उनको रिलीफ कैंप से अपने घरों में सुरक्षित भेजा जाए, ये हमारी सरकार से मांग है और उसी के लिए आज आपके समक्ष हम आए हैं। और इससे पहले भी हम एक रिलीफ कैंप में गए थे और यहाँ के जितने भी संगठन है उनसे डेली हमारा मिलना हो रहा है। तो बहुत जल्द हम कोशिश करेंगे कि आप सब अपने घरों में सुरक्षित वापस मिलके रहना है, अपने आप में यूनाइटेड रहना है, हमें देश के साथ मिलके अब सबको काम करना है। यही है, ये छोटे बच्चे हैं, इनका कल का भविष्य के लिए हमें काम करना है, क्योंकि हमने जो जीवन जीना था वो हम जी चुके हैं। जो हमारे समाज में बुराई है उसको आप हम सब ने मिलकर ही दूर करना है और उसके लिए आवाज भी उठानी है।